ꯃꯤꯇꯩ ꯄꯥꯉꯜ MLA ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ MLA ꯑꯃꯗꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯒꯤ ꯇꯩꯑꯣꯅꯕꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯒ ꯂꯩꯖꯔꯤꯕ ꯃꯤꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯄꯨꯟꯕꯒꯤ ꯏꯔꯥꯡ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯂꯩꯕꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KMWO ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦ 3, 2023 ꯏꯔꯝꯗꯝ ꯑꯁꯤꯗ ꯀꯥꯡꯈꯣꯡ ꯆꯥꯏꯔꯨꯔꯕꯒꯤ ꯃꯑꯣꯡꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯌꯥꯔ ꯊꯝꯖꯤꯟꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯋꯥꯏ ꯈꯦꯝꯆꯥꯟꯕꯨ CM ꯑꯣꯏꯅ ꯈꯟꯕꯤꯔꯛꯈꯤꯕ ꯑꯃꯗꯤ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯤꯔꯛꯈꯤꯕꯒꯤꯗꯃꯛꯇ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯣꯅꯔꯦꯕꯜ ꯋꯥꯏ ꯈꯦꯝꯆꯥꯟ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛꯇ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯥꯏꯗꯅ ꯌꯥꯏꯐꯅꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯖꯔꯕ CM ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯉꯤ꯫ ꯍꯧꯖꯤꯛ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯑꯁꯤꯗ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯗ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯑꯁꯤꯗꯒꯤ ꯃꯤꯇꯩ ꯄꯥꯉꯜ ꯑꯣꯏꯅ ꯂꯛꯇꯒꯤ MLA ꯑꯍꯨꯝ ꯑꯁꯤꯗꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯗ MLA ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯐꯝ ꯊꯣꯛꯏ ꯑꯃꯗꯤ ꯄꯤꯗꯕꯁꯨ ꯌꯥꯔꯣꯏ, ꯄꯤꯁꯨ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯊꯥꯖꯕ ꯊꯝꯂꯤ꯫ ꯊꯥꯖꯕ ꯑꯁꯤꯕꯨꯁꯨ CM ꯑꯣꯅꯔꯦꯕꯜ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯊꯝꯂꯤ ꯑꯃꯗꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯅꯕꯁꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤꯗ BJP NDA ꯂꯤꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯅ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯎꯠꯅꯕꯒꯤꯗꯃꯛꯇꯁꯨ ꯃꯅꯤꯄꯨꯔꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯡ ꯋꯥꯔꯦꯞ ꯂꯧꯕꯗ ꯑꯃꯗꯤ ꯇꯨꯡ ꯂꯝꯆꯠꯀꯤ ꯍꯤꯔꯝ ꯀꯌꯥꯗ ꯆꯥꯎꯈꯠꯄꯔꯣꯝꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇꯁꯨ ꯋꯥꯈꯜ ꯈꯟꯊꯕꯤꯔꯒ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯗ ꯍꯥꯞꯄꯤꯅꯕꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯇꯩ ꯄꯥꯉꯜꯒꯤ MLA ꯑꯍꯨꯝ ꯂꯩꯔꯕꯁꯨ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯗ ꯑꯃꯠꯇ ꯄꯤꯗꯅ ꯊꯝꯂꯤꯕ ꯑꯁꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯅꯨꯡꯗ ꯇꯨꯡꯂꯝꯆꯠꯀꯤ ꯋꯥꯈꯜ ꯈꯟꯕꯤꯔꯒ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯅꯕꯒꯤ ꯍꯣꯠꯅꯃꯤꯟꯅꯕ ꯌꯥꯅꯕꯒꯤ ꯈꯟꯊꯕꯤꯔꯒ ꯃꯤꯇꯩ ꯄꯥꯉꯜ ꯂꯛꯇꯒꯤ MLA ꯁꯤꯡ ꯑꯁꯤꯗꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗ ꯑꯇꯦꯟꯕ ꯃꯇꯝꯗ ꯍꯥꯞꯄꯤꯅꯅꯕꯁꯨ ꯑꯃꯨꯛꯀ ꯍꯟꯅ KMWO ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯅꯔꯦꯕꯜ CM ꯋꯥꯏ ꯈꯦꯝꯆꯥꯟꯒꯤ ꯃꯥꯏꯀꯩꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯕꯗꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯡꯗꯅ ꯊꯜꯂꯨꯔꯕ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯂꯥꯡꯖꯦꯟꯅꯔꯛꯇꯨꯅ ꯊꯥꯗꯣꯛꯂꯝꯃꯒ ꯂꯩꯔꯤꯕ IDP ꯁꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯉꯁꯤꯗꯤ ꯑꯅꯧꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯍꯥꯟꯅꯒꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯅꯕ ꯑꯇꯦꯟꯕ ꯃꯇꯝꯗ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ KMWO ꯃꯅꯤꯄꯨꯔꯅ ꯉꯁꯤꯒꯤ ꯑꯅꯧꯕ ꯁꯦꯝꯂꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗꯁꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯡꯍꯜꯂꯨꯔꯕ ꯆꯥꯎꯈꯠꯄꯗ ꯖꯨꯠ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯊꯤꯟꯊꯍꯧꯔꯕ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯥꯎꯈꯠꯄ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯁꯨ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯗ ꯍꯥꯞꯄꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯂꯧꯗꯕ ꯉꯝꯃꯣꯏ ꯑꯃꯗꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯁꯨ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯤꯇꯩ ꯄꯥꯉꯜ MLA ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ MLA ꯑꯃꯗꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯒꯤ ꯇꯩꯑꯣꯅꯕꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯔꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯒ ꯂꯩꯖꯔꯤꯕ ꯃꯤꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯄꯨꯟꯕꯒꯤ ꯏꯔꯥꯡ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯃꯗꯤ 2027 ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗꯁꯨ BJP NDA ꯂꯤꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯃꯇꯧ ꯀꯔꯝꯅ ꯁꯄꯣꯔꯠ ꯇꯧꯍꯟꯒꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯃꯗꯤ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯕ ꯎꯠꯊꯣꯛꯄꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯂꯩꯕ ꯑꯁꯤꯒꯤ ꯇꯉꯥꯏꯐꯗꯕ ꯃꯔꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯥꯉꯜ ꯂꯛꯇꯒꯤ MLA ꯑꯍꯨꯝꯁꯤꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ MLA ꯑꯃ ꯄꯤꯕ ꯇꯥꯔꯒꯗꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯗ ꯍꯥꯞꯄꯤꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯂꯨꯞ ꯑꯁꯤꯅ ꯈꯪꯖꯩ ꯎꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯀꯥꯎꯟꯁꯤल ꯑꯣꯐ ꯃꯤꯅꯤꯁꯇꯔꯗ ꯃꯤꯇꯩ ꯄꯥꯉꯜ ꯂꯛꯇꯒꯤ MLA ꯑꯍꯨꯝꯁꯤꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯅꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯣꯅꯔꯦꯕꯜ CM ꯋꯥꯏ ꯈꯦꯝꯆꯥꯟꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯗ ꯖꯨꯠꯁꯤꯡꯒꯤ ꯑꯃꯗꯤ ꯑꯣꯚꯔ ꯑꯦꯖ ꯑꯣꯏꯈ꯭ꯔꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯣꯚꯔ ꯑꯦꯖ ꯇꯥꯈ꯭ꯔꯕꯁꯤꯡꯕꯨꯁꯨ ꯑꯣꯚꯔ ꯆꯍꯤ ꯍꯦꯟꯗꯣꯛꯅ ꯂꯩꯈ꯭ꯔꯕꯁꯤꯡꯕꯨ ꯊꯕꯛ ꯐꯪꯅꯕꯒꯤꯗꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯄꯥꯏꯈꯠꯄꯤꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯅꯍꯥꯁꯤꯡꯕꯨ ꯊꯕꯛ ꯐꯪꯍꯟꯕꯤꯅꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥꯁꯨ ꯄꯥꯏꯈꯠꯄꯤꯔꯛꯎ ꯍꯥꯏꯗꯨꯅ
KMW Manipura gi maikei digi Honorable CM Y Kemchanda puning chinchari. Thank you.